yumdang bana kainai bhaidana manipur iramdam je mutkhiragani haibagidamagta ekhoi agitation tawjariba ban tawjariba laingak ta tarak tabadagini haibase masi laingak na khangjanbiyo karigomba Jfd na law khalakba Khongjang Singda makha taba Khongjang Jfd Thoubal district leiriba ekhoi ima singna full support tawjagani haiban district leiriba ekhoi ima mayam sing khunma amamamdagi thongnara kana punjalaga Thoubal district Jfd na local liba NRC tawdingaida census tawba yaroi haibasa ekhoi full support tawjari loinana iraiba iramna masida megi tang ahumdagi waraiba chaibi chaitheng kaya nanga iba mayam masida manipur laingak ta ekhoi na tanjari ba demand kaya ngasi phawbada pangthoktana leiriba thabo onthoktana leiriba se ekhoi police support condemn tawi maramdi leiba khunai ma praja gi kholaw wai base isor gi kholaw ni haina ahal laman singna takpirami adu bangasi gi laingak sinadi ta dana asun nation bajina ekhoi gi manipur khunai ase ekhoi minority ta gadab gi ning nik lawrga leiraba tanja asida hojik NRC tawbiu na hanjal hanjal lawrga lapma matam sida tawdringaida census tawgani na training tawra ibase masida सरकार की थबक लोइसांगिंग थबक तौबिरिबा कर्मचारी सिंगना इसा इसा की ड्यूटी नि हाइना लविरकांदा सेंसस ट्रेनिंग जे याउबिरिबा से याउबिगनु मरमदी सोम सोम ना रिटायरमेंट चलकपा मतमदा इसा की युम दो कुकी की युम ओइखरगनी युमदांग बना काइनाइ भाइदना मणिपुर इरमदम जे मुटखरगनी हाइबगिदमक्ता एखोइनि एजिटेशन तौजरिबा बन तौजरिबा लाइंगाक ता तारक तबदगिनि हाइबसे मसि लाइंगाक न खंजनबियो करिगोंबा Jfd ना लो खलकपा Khongjang Singda makha taba Khongjang Jfd Thoubal district leiriba ekhoi ima singna full support tawjagani haiba wafam ase thamjari no NRC